Hojik Chathariba tried to sub state assembly gi Mifam Ngasigi na you Pungtramato Tabada, Speaker T. Satabatan House Home Hogdoki. Ngasigi Mifam Han Bezendo and Wang Pakum Lokotki. MLA KS Zogisana Halakpa, Wahangamgi Pakumda, PHE Minister Susendrona High. Awang likin thabida leba water supply scheme ado hojik thabak tawdre masi thabak tawdriba se turel mayaida leiba guhada submersible pump manga thadaraga ising adu chingkhatpani adubu lengoi amadi nungjer ngongjeng myamna yam toina phunbanina ising chingkhatpa yadadana madu hojik fail oidana leiri haina phogdokhi MLA na makhata hanglakpa wahangi pakhom piraduna minister na hai hojik third party engage tawraga phungraba adugumba Mafam adudagi ising kamanis kadege haibadu yamna kana yengchili compressor system silaga ising adu kapkhalaga to mafam dagi amuk hana thananaba thawrangsing lokhali haiba wafam minister na thamki Manipur de he wathok oiba urea gi matangda MLA ke na hanglakpa wahangamgi paukhomda agriculture minister na Manipur gi oina phangkham thokpa urea har gi sang chap chana adungmak hauki sahi 2020-21 amadi 2022-23 da pirakhi haiba wafam thamki MLA ke na thamlakpa control item oibanina masi lalon basu thingi bani adubo yam toina yam aran mawong da har puthoksun torobagi phabagi paw yamna tai kana pharabagi adi gari kari thabuk lokhulabagi haiba wafam thamkhibaga loinana har gi makha tawa kari thorang lokhulabagi suksoi soidana phaganba chumi haiba wafam thamki Manipur gi jiri lambi da thong takchibadagi har mayam ama jiri da paiduna chingba yadaba matam laikhi dealer singna direct oina dealing tawbasu lei maduna dealer singna torokba thabakta hekta government khuthinganbe yadabsu lei aduga har sing ase marakta yonthokkhibagi pawsu lei adu suwaina yonthokhiba khotkiba leibidagi phagatpa mayam ama laikhre phagatpa sing asigi manungda hoji case khra sathadasu leiri haiba wafam thamki mathangi lawrokki urea metric ton lising kunthra mu dakar oigani haina panaba lei panabasigi matangda mari renaba Diago Bengi Minister go wari sanare metric ton lising kundi pirake haiba leire aduga wathau ribasing aduna nano urea sinana wafam thamlakpa lei haiba wafam thamki MLA DH loke sourcing hana halakpa wahangamagi paukhomda Horticulture and the Soil Conservation Minister le pau hokibna hai Horticulture Department gi makhada mana masing haira thariba longmi singna manu marang pi haibase achumbani Mission for Integrated Development of Horticulture gi makhada koi mana masing gi the French bin khamen asinba garden pi adi kobi tilhong singbagi pi cultivation of horticulture crops masina poppy cultivation alternative ama oina chingeri ya da pi base cabbage cauliflower broccoli garden pi adigi mithi amadi tilhong singba pi haiba wafam thamki makhata na halakpa wahangi paukhumda minister na hai poppy thaduna solaba Manipur gi chingilam singa se agi tongan ba high value crops haibadi sayamna phangba makhangi mahi marong sing haibadi kachai lemon adigi avocado adigi black ginger adigi akhoi gi yamna ka hen ingdrasu yaba low chilling apple siam makhal sing masi thana ba thorang lei masi ga mari lena donor ministry dagi lopa crore chani humpu pibirna haije khibale re sanpham masela abadi Manipur da lagi ba jum cultivation toribi sing ase to laga terrace cultivation tongna ba thorang lei re haiba ham thamki Manipur gi longmi singna puthokpa makhal makha kaya gi mana masing mahi monong mayam ase masi process tongna ba mantri pokhida apung phana mechanized tawra processing unit lei re aduna Manipur gi palam sing ma gi wa pham lei roi haiba wa pham thamki aphaba makhal gi alu sing thaba matamda madugi damakta government hana sapi bidi leite adu thalaba matungda madugi paisa do compensate to lei haiba wafam minister na thamki MLA ke ranjina halakpa wahang amgi paukhumda power minister Shri TS Biswajana hai Manipur da mai megawatt yankhai power plant ani linkhatnaba mani re dana thorang tori Manipur da leiriba 130 to 33 kV substation try ban gi manak nakna ahangba haibadi sinadana leiba mafam da paikhatnaba thorang sing do tobani haiba wafam hodok yulena mai megawatt yankhai gi aduma plant ani aduna chawna megawatt humdra gi power puthokpa ngamgani haina panari haiba wafam thamki MLA Paulilan hokipna hanglakpa wahang amagi paukhomda Minister TS Biswajana hai Forest Department na Manipur da afforestation program pakhatnaba kanna thawlakhali popi thabana maram oiduna bhangalaba mafam sing aisida makhal makha kaya gi pambi sing thana ba thabuk lokhale horticulture amasung soil conservation department na su project proposal ama thagat khre masai sida high yielding crop high value crop ma thana ba ari maruina
ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯊꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯄꯤ ꯄ꯭ꯂꯥꯟꯇꯦꯁꯟꯅ ꯁꯣꯛꯍꯟꯈ꯭ꯔꯕ ꯂꯝ ꯍꯦꯛꯇꯔ 192ꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯥꯝꯕꯤꯁꯤꯡ ꯊꯥꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯥꯏ ꯚꯦꯂꯨ ꯀ꯭ꯔꯣꯞ ꯃꯌꯥꯝ ꯊꯥꯅꯕ ꯊꯧꯔꯥꯡ ꯂꯩꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯅ ꯍꯜꯂꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯄꯣꯄꯤ ꯊꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯁꯤꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯍꯥꯟꯅꯒꯤ ꯑꯜꯇꯔꯅꯦꯇꯤꯕ ꯑꯣꯏꯕ ꯄꯥꯝꯕꯤꯁꯤꯡ ꯊꯥꯅꯅꯕ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯍꯦꯟꯅ ꯐꯅꯅꯕ ꯗꯣꯅꯔ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯅꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯏ꯫ ꯄꯣꯄꯤ ꯊꯥꯕꯁꯤ ꯐꯠꯇꯦ, ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯄꯣꯄꯤ ꯊꯥꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯈꯜꯒꯤ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯨ ꯄꯣꯄꯤ ꯑꯗꯨꯃꯛ ꯊꯥꯗꯨꯅ ꯂꯩꯕꯁꯦ ꯃꯁꯤꯅ ꯄꯣꯄꯤ ꯊꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯅ ꯍꯦꯟꯅ ꯆꯨꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ꯫ ꯋꯥꯍꯪ ꯄꯥꯎꯈꯨꯝꯒꯤ ꯁꯔꯨꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯃ ꯊꯣꯛꯈꯤ꯫ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ MC ꯃꯦꯔꯤ ꯀꯣꯝꯅ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ 3ꯂꯛ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯍꯥꯛꯄꯨ ꯃꯤꯊꯣꯏ ꯂꯩꯃꯥ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯟ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯃꯍꯥꯛꯄꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯍꯥꯞꯈꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ SPꯒꯤ ꯔꯦꯡꯛꯇ ꯃꯍꯥꯛꯄꯨ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ꯫ ꯃꯦꯔꯤ ꯀꯣꯝꯅ ꯇꯧꯈꯤꯕ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛ ꯃꯤꯔꯥꯕꯥꯏ ꯆꯅꯨꯅ ꯑꯣꯂꯦꯝꯄꯤꯛꯇ ꯁꯤꯜꯚꯔ ꯃꯦꯗꯜ ꯂꯧꯔꯛꯄꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯅ ꯅꯨꯡꯉꯥꯏꯈꯤ, ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯄꯨ ꯑꯦꯗꯤꯁꯅꯦꯜ SPꯒꯤ ꯔꯦꯡꯛꯇ ꯊꯕꯛ ꯄꯤꯈꯤ ꯍꯥꯏꯕ ꯋꯥꯐꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯁ꯭ꯇꯥꯔ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯍꯥꯛꯄꯨ ꯋꯨꯃꯦꯟ ꯑꯣꯐ ꯗꯤ ꯏꯌꯔꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯑꯦꯆꯤꯞꯃꯦꯟ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯅꯣꯡꯄꯣꯛ ꯀꯛꯆꯤꯡꯗ ꯁꯥꯏꯈꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯗꯣꯛꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯅꯅ 2022-23ꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯍꯥꯞꯈ꯭ꯔꯦ꯫ 2023-24ꯗꯁꯨ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯑꯃ ꯍꯥꯞꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯇꯦꯕꯜ ꯊꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ MLA ꯏꯔꯤꯛꯕꯝ ꯅꯂꯤꯅꯤ ꯗꯦꯕꯤꯅ ꯀꯣꯜ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟ ꯑꯃ ꯄꯨꯈꯠꯈꯤ꯫ ꯀꯣꯜ ꯑꯦꯇꯦꯟꯁꯟ ꯃꯣꯁꯟ ꯑꯗꯣ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯊꯥꯞꯄ ꯂꯝꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯑꯃꯅ ꯄꯣꯠ ꯇꯤꯛꯑꯒ ꯑꯃꯗꯤ ꯃꯁꯥꯒꯤ ꯄꯣꯠ ꯄꯨꯊꯣꯛꯑꯒ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗ ꯑꯍꯤꯡ ꯄꯨꯡ ꯑꯃꯗꯒꯤ ꯍꯧꯒꯠꯂꯒ ꯄꯣꯠ ꯌꯣꯟꯅꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯑꯁꯨꯝꯅ ꯈꯨꯡꯒꯪꯗꯒꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗꯒꯤ ꯂꯥꯛꯄꯁꯤꯡ ꯑꯗꯣ ꯄꯣꯠ ꯌꯣꯟꯅꯕ ꯃꯇꯝ ꯄꯤꯔꯤꯕꯗꯤ ꯑꯌꯨꯛ ꯄꯨꯡ 4ꯗꯒꯤ 8 ꯐꯥꯎꯕꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯑꯗꯨ ꯌꯣꯟꯕ ꯉꯝꯗꯦ꯫ ꯉꯝꯗꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯄꯨꯊꯔꯛꯄꯁꯨ ꯈꯨꯗꯣꯡ ꯆꯥꯗꯦ, ꯑꯗꯨꯒ ꯊꯝꯐꯝꯁꯨ ꯂꯩꯇꯦ, ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯕꯗꯨꯅ ꯄꯠ ꯄꯨꯝꯗꯨꯅ ꯃꯥꯡꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯣꯠ ꯌꯣꯟꯕꯒꯤ ꯃꯇꯝ ꯑꯁꯦ ꯑꯌꯨꯛ ꯄꯨꯡ 4ꯗꯒꯤ 8 ꯐꯥꯎꯕꯗꯪ ꯑꯣꯏꯔꯤꯕꯁꯦ ꯄꯨꯡ 10 ꯐꯥꯎꯕ ꯁꯥꯡꯗꯣꯛꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯁ꯭ꯄꯤꯀꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯍꯨꯠ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯣꯜ ꯑꯃ ꯊꯝꯅꯗꯨꯅ ꯍꯥꯏ ꯊꯝꯂꯛꯏꯕ ꯋꯥꯐꯝ ꯑꯔꯥꯞꯄ ꯂꯝꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯜ ꯏꯆꯦꯁꯤꯡꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯄ, ꯃꯗꯨꯒ ꯄꯣꯠ ꯌꯣꯟꯐꯝꯗꯨ ꯁꯤꯠꯇ꯭ꯔꯕ ꯃꯇꯝꯗ ꯍꯟꯈꯤꯕꯁꯨ ꯌꯥꯗꯕ, ꯄꯠ ꯄꯨꯝꯗꯅ ꯃꯥꯡꯕ, ꯁꯤꯒꯨꯝꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ, ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯀꯟꯁꯔꯟꯅꯤ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤꯁꯨ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯍꯥꯏ ꯀꯣꯔꯠꯀꯤꯅꯗꯤ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯥꯏ ꯀꯣꯔꯠꯅꯗꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯁꯤꯡ ꯊꯝꯗꯅꯕ ꯗꯤꯔꯦꯛꯁꯟ ꯄꯤ꯫ ꯏꯝꯐꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯀꯣꯟꯕ ꯑꯦꯔꯤꯌꯥꯗ ꯂꯝꯕꯤꯁꯤꯡ ꯄꯣꯠ ꯌꯣꯟꯕ ꯌꯥꯗꯦ, ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯤꯜꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯂꯩ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯊꯧꯔꯥꯡ ꯑꯃ ꯑꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯐꯦꯜꯒꯤ ꯁꯅꯥ ꯀꯩꯊꯦꯜꯗ ꯑꯁꯤꯒꯨꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯄꯨꯡ 24 ꯅꯠꯇ꯭ꯔꯕꯁꯨ ꯃꯇꯝ ꯁꯥꯡꯅ ꯌꯣꯟꯕ ꯌꯥꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯀꯣꯔꯠꯅ ꯄꯤꯕ ꯑꯣꯔꯗꯔ ꯑꯗꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯋꯥꯔꯤꯕꯁꯤꯡ ꯑꯗꯨ ꯌꯦꯡꯉꯒ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃ ꯊꯤꯕ ꯇꯥꯏ꯫ ꯂꯝꯐꯦꯜ ꯁꯅꯥ ꯀꯩꯊꯦꯜꯗ ꯃꯈꯥ ꯇꯥꯅ ꯄꯣꯠ ꯌꯣꯟꯕ ꯌꯥꯅꯅꯕ ꯈꯟꯅꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯅꯤꯁꯇꯔꯅ ꯊꯝꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯕꯤꯖꯤꯅꯦꯁ ꯑꯣꯏꯅ ꯐꯥꯏꯅꯥꯟꯁꯀꯤ ꯊꯕꯛꯁꯨ ꯄꯨꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ N. ꯕꯤꯔꯦꯟꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ 3 ꯍꯥꯎꯁꯇ ꯄꯨꯈꯠꯈꯤ꯫ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟড ꯐꯣꯔꯦꯁꯠꯀꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 8,100,00,000,035,35,000,000, ꯄꯟꯆꯥꯌꯠꯀꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 153,40,00,000,092, ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟड ꯁꯣꯏꯜ ꯀꯟꯖꯥꯔꯚꯦꯁꯟꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 93,50,50,000,000, ꯇꯨꯔꯤꯖꯝꯒꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 338,53,10,000, MOBC ꯑꯦꯟड ꯁꯦꯗ꯭ꯌꯨꯜ ꯀꯥꯁꯠꯀꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 794,94,034, ꯔꯤꯂꯤꯐ ꯑꯦꯟड ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯂꯨꯄꯥ ꯀ꯭ꯔꯣꯔ 35,53,63,000,000 ꯄꯨꯈꯠꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ MLA K. ꯔꯟꯖꯤꯠ, MLA K. Megachandra ꯑꯃꯗꯤ MLA T.S. ꯂꯣꯀꯦꯁꯣꯔꯅ ꯄꯣꯂꯤꯁꯤ ꯀꯠꯁꯤꯡ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ MLA O. ꯁꯨꯔꯖꯀꯨꯃꯥꯔ, MLA ꯅꯤꯁꯤꯀꯥꯟꯇ ꯁꯥꯄꯝ, MLA ꯔꯥꯃꯦꯁꯣꯔ, MLA ꯂꯩꯁꯤꯌꯣ ꯀꯩꯁꯤꯡ ꯑꯃꯗꯤ MLA ꯔꯥꯝ ꯃꯣꯏꯕꯥꯅ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯤꯡ ꯊꯝꯈꯤ꯫ ꯄꯣꯂꯤꯁꯤ ꯀꯠꯁꯤꯡ ꯊꯝꯂꯗꯨꯅ MLA K. ꯔꯟꯖꯤꯠꯅ ꯃꯅꯤꯄꯨꯔꯒꯤ
ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯣꯀꯦꯜ ꯕꯣꯗꯤ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯕ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯃꯟꯈꯔꯦ ꯍꯟꯅ ꯌꯩꯊꯣꯛꯇꯨꯅ ꯂꯥꯛꯑꯦ ꯍꯟꯗꯛ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯁꯤ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯄꯥꯡꯊꯣꯛꯅꯒꯗ꯭ꯔꯥ ꯄꯥꯡꯊꯣꯛꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯐꯣꯔꯦꯁ ꯑꯦꯟꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯃꯣꯠꯂꯦ ꯃꯐꯝ ꯆꯥꯅ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯗꯣꯛꯇꯕ ꯂꯝꯕꯤ ꯀꯥꯏꯔꯛꯄ ꯃꯇꯝ ꯆꯥꯅ ꯁꯦꯝꯗꯕ ꯇ꯭ꯔꯛꯁꯤꯡꯗ ꯀꯣꯚꯔ ꯇꯧꯗꯨꯅ ꯂꯩꯕꯥꯛ ꯄꯨꯔꯛꯄ ꯑꯗꯨꯗꯒꯤ ꯇꯥꯍꯧꯕ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯁꯤꯗ ꯅꯠꯇꯅ ꯒꯥꯔꯤꯒꯤ ꯇꯌꯥꯔꯗ ꯂꯧꯕꯨꯛꯇꯒꯤ ꯂꯩꯕꯥꯛ ꯄꯨꯔꯒ ꯂꯥꯛꯑꯒ ꯆꯀꯥꯗ ꯄꯜꯂꯛꯄ ꯂꯩꯕꯥꯛ ꯃꯌꯥꯝ ꯂꯝꯕꯤꯗ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯍꯧꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯂꯩꯅꯥ ꯄꯛꯅꯤꯡꯉꯥꯏ ꯑꯣꯏꯔꯦ ꯃꯗꯨꯅ ꯃꯁꯤꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯗ ꯏꯟꯊꯣꯛꯄ ꯆꯨꯝꯗꯦ ꯑꯇꯩ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟड ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯅꯆꯤꯡꯕꯅ ꯃꯁꯤꯒꯤꯗꯃꯛꯇ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ MLA ꯀꯦꯔꯟꯖꯤꯅ ꯊꯝꯈꯤ ꯐꯣꯔꯦꯁꯀꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 6 ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪꯒꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 794 ꯃꯥꯡꯉꯤ ꯍꯥꯏꯕ ꯂꯩꯔꯦ ꯃꯤꯒꯤ ꯂꯝꯗꯗꯤ ꯌꯨꯝꯗ ꯍꯧꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯌꯥꯜꯂꯒ ꯄꯨꯔꯛꯄꯗ ꯐꯥꯏꯟ ꯐꯥꯎꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯔꯨ ꯎꯃꯪ ꯀꯟꯅꯅꯕ ꯂꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯐꯤꯜꯗꯗꯤ ꯁꯛꯇꯤ ꯂꯩꯕꯁꯤꯡꯅ ꯄꯪꯇꯧꯗ ꯇꯧꯅꯤꯡꯕ ꯇꯧꯕ ꯃꯥꯜꯂꯤ ꯃꯤꯌꯥꯝꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯇꯦꯂꯤꯁꯁꯤꯡꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯁꯛꯇꯤ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯂꯩꯉꯣꯏ ꯀꯣꯠꯂꯤ ꯎ ꯋꯥ ꯄꯪꯌꯥꯟꯗ ꯌꯥꯟꯊꯣꯛꯏ ꯑꯗꯨꯒꯨꯝꯕ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕ ꯆꯨꯝꯃꯤ ꯑꯍꯤꯡꯗ ꯎ ꯂꯣꯠ ꯄꯨꯔꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯄꯥꯔꯃꯤꯠ ꯄꯤꯕ꯭ꯔꯥ ꯂꯣꯅ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕ ꯆꯨꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯔꯤꯂꯤꯐ ꯑꯦꯟꯗ ꯗꯤꯖꯥꯁꯇꯔꯒꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ MLA ꯀꯦꯔꯟꯖꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯦ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯖꯨꯋꯥꯔ ꯂꯥꯋꯥ ꯊꯣꯛꯀꯟꯕ ꯂꯝꯅꯤ ꯑꯗꯒꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝꯗ ꯂꯦꯟꯁ꯭ꯂꯥꯏꯠ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎ ꯍꯥꯏꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯔꯝꯗꯤ ꯎꯃꯪ ꯂꯣꯏ ꯀꯣꯛꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯑꯐꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯦꯝꯕ ꯆꯨꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ MLA ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯔꯦꯁ ꯑꯃꯗꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯄꯜꯂꯗꯨꯅ ꯎꯃꯪ ꯀꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯐꯦꯜ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯣꯏꯅꯅ ꯎꯃꯪꯒꯤ ꯀꯟꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯀꯟꯀꯔꯦꯟ ꯂꯤꯁꯇ ꯌꯥꯎꯗꯨꯅ ꯂꯩꯕꯅꯤꯅ ꯏꯁꯇꯦꯠꯅ ꯑꯀꯟꯕ ꯂꯣ ꯁꯦꯝꯃꯒ ꯊꯕꯛ ꯂꯧꯈꯠꯄ ꯆꯨꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯇꯨꯔꯤꯖꯝꯒꯤ ꯃꯇꯥꯡꯗ ꯒ꯭ꯋꯥꯔꯣꯛ ꯃꯍꯥꯗꯦꯕ ꯑꯁꯦ ꯐꯖꯅ ꯁꯦꯝꯒꯠꯄꯤꯅꯕ ꯋꯥꯐꯝ ꯊꯝꯈꯤ MLA TS ꯂꯣꯀꯦꯁꯣꯔꯅꯁꯨ ꯐꯣꯔꯦꯁ ꯑꯦꯟꯗ ꯏꯟꯚꯥꯏꯔꯟꯃꯦꯟꯠꯀꯤ ꯃꯇꯥꯡꯗ ꯃꯇꯝ ꯁꯥꯡꯅ ꯒꯃꯦꯟ ꯑꯁꯤꯅ ꯅꯤꯡꯊꯤꯅ ꯆꯦꯛꯁꯤꯟꯍꯧꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯎꯃꯪꯁꯤꯡ ꯑꯁꯦ ꯃꯥꯡꯉꯛꯄꯅꯤ ꯕ꯭ꯔꯤꯛ ꯐꯤꯜ ꯃꯌꯥꯝꯗꯒꯤ ꯊꯣꯔꯛꯄ ꯎꯐꯨꯜ ꯑꯗꯒꯤ ꯃꯩ ꯊꯥꯕꯒꯤ ꯃꯩꯈꯨ ꯃꯁꯤꯒꯤ ꯑꯗꯒꯤ ꯂꯥꯃꯩ ꯊꯥꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝ ꯑꯁꯦ ꯌꯥꯝꯅ ꯁꯣꯛꯍꯜꯂꯦ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯌꯥꯝꯅ ꯃꯣꯠꯍꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯎꯃꯪ ꯀꯟꯅꯅꯕ ꯊꯕꯛ ꯂꯧꯈꯠꯄ ꯆꯨꯝꯃꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯎ ꯍꯧꯅꯅꯕ ꯊꯥꯍꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯟꯗ ꯁꯣꯏꯜ ꯀꯟꯖꯥꯔꯕꯦꯁꯟꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯗꯒꯤ ꯁꯦꯟ ꯌꯥꯝꯅ ꯂꯥꯛꯂꯕꯁꯨ ꯐꯤꯜꯗꯗꯤ ꯊꯕꯛ ꯏꯎ ꯎꯗꯦ ꯃꯁꯤ ꯀꯔꯝꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯀꯗꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯃꯅꯤꯄꯨꯔꯒꯤ ꯂꯧꯕꯨꯛꯁꯤꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯥꯡꯅ ꯂꯩꯔꯤꯕꯁꯦ ꯍꯣꯔꯇꯤꯀꯜꯆꯔ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯗꯒꯤ ꯑꯇꯩ ꯃꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯃꯌꯥꯝ ꯄꯨꯜꯂꯒ ꯃꯅꯥ ꯃꯁꯤꯡ ꯍꯩ ꯔꯥ ꯊꯥꯗꯨꯅ ꯄꯨꯛꯁꯪ ꯁꯪꯍꯟꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯇꯨꯔꯤꯖꯝꯒꯤ ꯃꯇꯥꯡꯗ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯃꯌꯥꯝ ꯑꯃꯗꯤ ꯁꯦꯝꯒꯠꯂꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯈꯨꯗꯤꯡꯃꯛꯇꯁꯨ ꯇꯨꯔꯤꯖꯝꯒ ꯃꯔꯤ ꯂꯩꯅꯕ ꯃꯐꯝꯁꯤꯡ ꯁꯦꯝꯒꯠꯄꯁꯨ ꯂꯩꯔꯦ ꯃꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯕꯗꯒꯤ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯡꯒꯨ ꯃꯔꯨ ꯂꯥꯏꯐꯝꯂꯦꯟ ꯃꯁꯤ ꯁꯦꯝꯕ ꯌꯥꯝꯅ ꯃꯇꯤꯛ ꯆꯥꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯐꯝꯅꯤ ꯃꯁꯤ ꯁꯦꯝꯒꯠꯁꯤ ꯃꯗꯨꯒ ꯂꯣꯏꯅꯅ ꯃꯔꯨꯑꯣꯏꯕ ꯂꯥꯟꯐꯝ ꯑꯣꯏꯈꯤꯕ ꯅꯨꯡꯁꯤꯒꯝꯕꯦ ꯕꯦꯇꯜ ꯐꯤꯜ ꯑꯁꯤꯅꯆꯤꯡꯕ ꯃꯁꯤ ꯐꯖꯅ ꯁꯦꯝꯒꯠꯄ ꯌꯥꯕ ꯃꯐꯝꯅꯤ ꯁꯦꯝꯒꯠꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ MOBCꯒꯤ ꯃꯇꯥꯡꯗꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯗꯤ ꯕꯦꯛꯋꯥꯔꯗ ꯀ꯭ꯂꯥꯁꯦꯁꯀꯤ ꯃꯍꯩꯔꯣꯏꯁꯤꯡ ꯁ꯭ꯀꯣꯂꯥꯔꯁꯤꯞ ꯁ꯭ꯇꯥꯏꯄꯦꯟ ꯐꯪꯉꯤ ꯍꯥꯏꯅ ꯇꯧꯔꯤꯕꯁꯦ ꯐꯖꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯃꯇꯝ ꯑꯃꯗꯗꯤ MOBCꯅ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯥꯔꯄꯦꯟꯇꯔꯤ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯑꯗꯒꯤ ꯌꯨꯝ ꯁꯥꯕꯒꯤ ꯄꯣꯠꯂꯝ ꯄꯤꯔꯝꯕ ꯑꯗꯨ ꯄꯤꯔꯤꯕ꯭ꯔꯥ ꯄꯤꯗꯕ꯭ꯔꯥ ꯍꯥꯏꯗꯨ ꯌꯦꯡꯁꯤꯜꯂꯒ ꯄꯤꯕ ꯌꯥꯕ ꯑꯣꯏꯔꯗꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ MLA ꯁꯨꯔꯖꯥ ꯀꯨꯃꯥꯔ ꯑꯣꯀ꯭ꯔꯝꯅ ꯃꯍꯥꯛꯀꯤ ꯑꯣꯕꯖꯥꯔꯕꯦꯁꯟꯁꯤꯡ ꯊꯝꯂꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯃ ꯒ꯭ꯂꯣꯕꯦꯜ ꯋꯥꯔꯃꯤꯡꯅ ꯁꯃꯨꯗ꯭ꯔ ꯏꯋꯥ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯂꯩꯐꯝ ꯂꯩꯇꯗꯅ ꯆꯦꯜꯂꯛꯄ ꯑꯗꯩ ꯄꯣꯄꯨꯂꯦꯁꯟ ꯑꯦꯛꯁꯄ꯭ꯂꯣꯖꯟ ꯊꯣꯛꯄ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯊꯣꯛꯏ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯨ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯛꯆꯤꯜꯂꯛꯑꯕ ꯑꯣꯏꯗꯤ ꯌꯨꯝ ꯂꯩꯕ ꯌꯥꯗꯗꯅ ꯀꯣꯏꯍꯣꯡ ꯍꯣꯡꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯂꯝ ꯀꯔꯥꯝꯕ ꯃꯤꯑꯣꯏꯅꯁꯨ ꯋꯥꯇꯔ ꯕꯣꯗꯤ ꯃꯌꯥꯝ ꯑꯃ ꯄꯪꯈꯣꯞꯇ ꯈꯣꯞꯆꯤꯟꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯆꯨꯝꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ ꯃꯅꯤꯄꯨꯔꯒꯤ ꯋꯦꯠꯂꯦꯟ ꯃꯌꯥꯝ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯆꯨꯝꯃꯤ ꯂꯝꯐꯦꯜ ꯄꯥꯠ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯁꯦꯝꯒꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯊꯕꯛꯁꯨ ꯂꯧꯈꯠꯂꯤꯕ ꯑꯁꯦ ꯃꯁꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯄ ꯆꯨꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ MLA ꯑꯣꯔ ꯁꯨꯔꯖꯀꯨꯃꯥꯔꯅ ꯊꯝꯈꯤ MLA ꯅꯤꯁꯤꯀꯥꯟꯇ ꯁꯥꯄꯝꯅ ꯇꯨꯔꯤꯖꯝꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯀꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯊꯝꯂꯗꯨꯅ 1990ꯒꯤ ꯆꯍꯤ ꯄꯔꯦꯡꯁꯦ ꯃꯅꯤꯄꯨꯔꯁꯦ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯀꯟꯕ ꯏꯔꯥꯡ ꯂꯩꯕꯅꯤꯅ ꯃꯤꯅ ꯌꯨꯝ ꯁꯥꯕ ꯐꯥꯎꯕ ꯀꯤꯅꯔꯝꯃꯤ ꯃꯅꯤꯄꯨꯔꯗ ꯒꯥꯔꯤ ꯌꯥꯝ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯏꯔꯥꯡ ꯑꯁꯤ ꯁꯨꯝ ꯍꯟꯊꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯐꯕ ꯐꯤꯕꯝ ꯑꯃ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗ ꯇꯨꯔꯤꯁꯁꯤꯡ ꯏꯔꯥꯛ ꯂꯥꯛꯅꯗꯕ ꯊꯕꯛꯀꯤ ꯂꯥꯛꯄꯗ ꯉꯥꯏꯍꯥꯛ ꯌꯦꯡꯕ ꯅꯠꯇꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯨꯔꯤꯁ ꯃꯌꯥꯝꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯥꯛꯂꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤꯅ ꯁꯦꯝꯒꯠꯂꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯁꯨ ꯐꯔꯕꯅꯤꯅ ꯃꯌꯥꯝ ꯂꯥꯛꯀꯗꯕ ꯂꯩꯔꯕꯅꯤꯅ
टूरिस्टिंग असे तरामना ओकननबा टूरिस्ट फ्रेंडली ओइबा दुगुम्बा एनवायरनमेंट अमा सेम दरकार ओइ मदुगिदमक्ता लखतबा याबा थबक मयाम अमा लखतमिनसी हाइबा वाफम थमकी मखा ताबा बिजनेस लायक्तबना ngasiगी मिफम मदो स्पीकर टीएस सैतब्रतन यथोगा हयंग अयुकी पुंग 13 दा मखा चथनबा वाफम लाउथोकी।